ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Political Party Taramathoi gi mihu Tarahumdoi Citizenship Amendment Bill takshilunaba Delhi-gidamak Imphal thadokre. Manipur gi Congress MLA Singh ex-Chief Minister Okram Ibobina luchingduna Delhi da chatlaga Citizenship Amendment Bill Rajya Sabha da pass tauhandanaba party gi luchingba singda taknagadawre. Amasong Citizenship Amendment Bill gi mayokta hayeng Manipur gi mafam sinba thungna numidangda maira gi khongchat chatgadawre. Karamjari ISTV ki numidangi pau meeting tabiri besing taramnok cheri huji pau sanok nupizari. Political Party Taramathoi gi mihu Tarahumdone saba kangbu ama Citizenship Amendment Bill Rajya Sabha da pass tawdana batakshiluna bagi damak ngasi Delhi gi damak Imphal thadokre. Ngasi Imphal thadokraba sing adudi BJP Manipur Pradesh ki President KHH Bhavananda Party asima ki M Ashni Kumar NPP ki Dr PS Jila Shana Sharma PDI ki Set NEI DP ki Y Nabachandra MPC ki B Govind Sharma NPF ki KH Armstrong Charang MNDF की के खोगेंद्र सिंह शिवसेना के M टोम्बी LJP की थंगखानगिन AAP की थौदा मनिहार RSP की N रतन अमदी AITC की मनाउतोन ने खोंगचट अदुद सरुक यारिबा शिवसेना की स्टेट प्रेसिडेंट M टोम्बी न पौमी सिंहदा खोंगचट असिदा बिल असि विड्रॉ तौ नत्रगा बिल असना मणिपुर याउना अवांग नोंगपो की स्टेट सिंह सोक्तनबा क्लोज अमा हापियु हाइनसु तक्षिनगनी अदुबो लैबाक मियाम न पामनद्रबा बिल असि की मतंगदा Political parties in Isa-Isa ideology thadok naraga bill asigi damak wari sasi natraga center da chatlaga takshin minasi haibada yarakta basi laibak thi bani Delhi khongjat asi awang nongpok amade Manipur gi khongul muttanaba chatpani haikhe Sigumba Manipur miyamna pamdaba yadaba yamna controversial oiba sigumba ek ase masi lawthong no ba अखोई इसा की पार्टी ऑफिस टेबल लाउ की मुहूर्त अखोई पार्टी की अखोई आइडियोलॉजीज अखोई की लेब फिरेब स्टैंड पुनः होंदोंगरगा मणिपुर से कलहौनब अवांग नोंपोक लमदम की अखोई की लेब अवस्था से कलहौनब लाउमिनरुसेना हाइबदा अखोई दी यावरोय अखोई दी मीटिंग यावरोय अखोई दी अमदा अदु यावरोय मान अदु तौरमनी मान अदा तौरमनी हाइबा मसीगुम्बा अखोई की पोट मयाम सिंगसे मसी अखोई चचरीबा अखोई मयाम सिंगसे मसीना मखोइदगी अखोई की यामदा नुंगसीना अखोई मंगोल आशीर्वाद निजरी अदुगा मखोइसु लाक्बिनबा मदोमा अखोई की माइगैदगी अदु ऑनरेबल सीएमनुसु अखोई मोइगिदमता दम थोंग हांगना थमी अखोई पुन थेंगनमिनबा आइसे अखोई मणिपुर दलेरो प्रजा पुनमकी अपामनी आम आदमी पार्टी की मिहु TH मनिहारना मणिपुर के इशू असिदा पार्टी की खेनबा थमदना दिल्ली द तक्षिन मथौ ताई हाइखे दगी मोगी आइडिया दगी खेनबा नतना मसिगी प्रेशर असिदा यावरुगनी हाइदुना आम आदमी पार्टी दी मयाम की ओइबे इशूदा पार्टी की खेनबा लेतना यावरुगनी हाइबगी दमकता एहाकसु आम आदमी पार्टी दगी माइकेगी दगी मसिगी इशू असिदा यावरुबा दिल्ली द चचबनी Citizenship Amendment Bill lising ani tara taruk Rajya Sabha da puthorakpada maithiba pinanaba Manipur Pradesh Congress Committee ki luchingba sing hayeng Delhi da camp toba chatlagani haina hanagi Chief Minister Okram Ibobina phongdokre ngasi numidang wairam Congress Bhavan da MPCC ki President TN Haukip amadi Congress MLA kayana saruk yaduna pangthokhiba paumi singa unaba aduda Okram Ibobina bill asi mami hek tamlakpadage Congress Party na yaningdaba phongdoktuna party sigi chapchaba firep miyam da khangan khrabani MPCC की लुचिंगबा सिंगना भारत की प्रेसिडेंट होम मिनिस्टर अमदी अटै लुचिंगबा कया उनदुना बिल असि पास तौदनबा मेमोरेंडम कया पिशन खरबनी अदुबो लोकसभा दा बीजेपी ना मेजॉरिटी ओइबदगी नमफुदा पास तौखे हंदक पांगथोकदरिबा राज्य सभा की मिफम असिदा बिल असि अमुक पुथोलक्तुना पास तौननबा होनरकनी अमदी बिल असि एक्ट ओननबा लौखलकपदा नॉर्थ ईस्ट स्टेट सिंगदा यामना साथिना चैथेंग अमदी ओइगदौरे हौजिक्ति बिल असि राज्य सभा दा माइथिबा पीबा नतरा अतोपा उपाय अमता लैत्रे मणिपुर सरकार ना बिल असि नॉर्थ ईस्ट स्टेट सिंगदा चटना हंदनबा क्लोज अमा हापननबा तक्षिनगनी हाइरि अदुबो पास तौख्रबा बिल अमबो विड्रॉ तौदना मतौ करमना क्लोज अदु हापकदौरिबनो MPCC की लुचिंगबा सिंह हयेंग दिल्ली चत्तुना कांग्रेस की हाई कमांड अमदी राज्य सभा की लुचिंगबा यावना हानगी प्राइम मिनिस्टर डॉक्टर मनमोहन सिंह उनबा लोइनना वखल मानबा पॉलिटिकल पार्टी सिंह की लुचिंगबा सिंह उनदुना बिल असि राज्य सभा दा माइथिबा पिननबा तक्षिनबा चटलगनी हाइरे हुजिक्ति
अतई ऑप्शन करीमता लेट्रे हयेंगदगी चलगा अखोई कांग्रेस हाई कमांड की लीडर सिंह मरोइना ऑनरेबल कांग्रेस प्रेसिडेंट श्री राहुल जी अदुगा राज्य सभा की लीडर श्री गुलाम नबी आजाद सिंह राज्य सभा की कोई पार्टी लेजरीबा हानि के फॉर्मर प्राइम मिनिस्टर डॉक्टर मनमोहन सिंह 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 मैम से उनरगा अतई लाइक माइंडेड राज्य सभा की तृणमूल खंगदे एसपी खंगदे बीएसपी खंगदे मैम से मतेंग पांगबियु मसीगी बिल से राज्य सभा तंगाई पदन मसी डिफीट तौगदमनि हाइबसे मदुगी कैंपेन चटननबा ना खोई हयेंदगी चटननबा ना खोई सेम सा लोइजरेन मसी Citizenship Amendment Bill gi matang da khwarambal kaithel da miyam gi mifam pangthokre tongan ba ching amasung tam gi civil society organization humbudra nithoi gi apunba core committee Manipur People Against Citizenship Amendment Bill leseng ni taramapal na sinduna chathaki ba mifam ashina hayeng numidang bill lesigi mayokta maira gi khongchat chatpaga loinana January 13 da chathagada ba general strike ta miyam punna makhal makha kya gi khongjang changsilagani haire ngasigi mifam chatharingai manungda khwarambal ima kaithel pauna amadi thangal kaithel thong londuna saruk yakhe mifam aduda wangangladuna North East Indigenous Parliament ki convener ningthauja lanchana bill asi rajya sabha da pass tawduna channa hanna bahonaraklabadi India government ta khwaidagi sathiba demand ama Manipur dagi taunana ba sem saba loire Bill asna constitution na piriba secular right to equality singna batan natana biopolitical war ama tawrabanina ekhoisu isa ngakthok chanaba amukta thengnadriba lalong chathaba mathau tare haike semagi tang kunthang athoi haibani lisingani tara mari fawbagi manungda chalaiba mitopsing ase notice ani sigi home minister na thoiba notice sigi matungina makogi mathakta mapanagi chalai ichi yauni haidina karigumba ain gi oiba action chaira amata piba yaroi haiba notice ama ani suba notice na makoida matam samna bharat ta laiba yana bagi damakta bharat macha oidrabasu makoi laiba yahalle haidina long term visa haidina laiba yabagi matam samna laiba yabagi chi ama ani si pithu ome yemu constitution da pass kore Mifam adu loiraba matung khwarambal kaithel da pangthokpa paugi mifam amada USM gi president Sunil Karamna core committee na laukthokki bagi matung inna ahanba khongjang oina ngase khwarambal kaithel da miyam gi oba wakat mifam pangthokpani awang nongpok ta leiriba miyam gi punsi kanba ngamdragadi awang nongpok amadi Manipur miyam na tonganba firep ama logani haibagi mifamni committee na lokhalakpa makhal makha kya gi khongjang miyam punna saruk yaminasi haike lagliba tang kunthagi nungda waramda Manipur gi mapum khudimakta maira paiduna citizenship MML bill se koi withdraw tawgadabani koi yaningde ek ain onba yaroi haibasigi Manipur da leriba maira paibi club punamakna punjalakana nungdang se maira ge rally chapiu haibasima an mamukta da appeal tawjari adu loinana kunthagi ahing minai tegina kunthra mathugi ahing minai pokwisida sibuki manungsida Manipur da leibiriba miam punamuna makan makha kya gi protest satharaga na ekoi gi citizen amendment bill se yaning di haibagi kholaw laudna lekai da thoga protest tobiu haiba wafam jima thamjage tangai padana gari gi isnaw sing punamangna ekoi numit ase sinthal leipiu mai loi sangsing lepiu aduga loinana kaithin da phambi riba mayam sing su sintha lepiu ga loinana aduga lekai da leiba mafam khudimak tadi protest tawdana khongjang changchen biu haiba wafam ji thamjari Kuki Inpi Manipur gi Tongbang Haukipna Jun Kuntra gi numidang da pangthokadoriba Manipur miyam gi khongchat amasung numit asigi nongyai dagi haugadoriba general strike asida miyam punna saruk yaminasi haike Appeal to all the public and each and every citizen to come out to participate in the torch rally, also to participate in the general strike in all parts of Manipur against the CAB 2016. This is an appeal from the core committee which was formed against the Citizenship Amendment Bill 2016. Bill asibu yaning da ba phongdoktuna Nagamapal area amadi Thangmaiban gi mafam kayada wakat mifam pangthoke nungthil gi matamda Thangmaiban United Club na sinduna Thangmaiban sinam lekai dagi bill asibu yaning da ba phongdoktuna kholaw kaya lauduna rally oina khwairambal kaithel tana lakhe rally adubu Manipur police ki team na Nagamapal Kangjabi lerak mapada thingbagal loinana amuk hana Thangmaiban rom da chalhanke
Thangmaiban United Club ki Vice President L Pratap na bill asigi mayokta Manipur gi miyam na lepli haibasi lengak na khangadabani Rajya Sabha da pass tawdanaba Manipur gi MP amadi MLA singna thawdang lawgadabani bill asi withdraw tawdriba fawba akanba khongjang kaya changsingani haike Manipur Miam North East Bu Usitaway the Base, Masi Sabsana, Masi Lepkadami, Lep the Taragati, Hausi Time United Club, Manipur CSO, Satra Sansan Mayanga, Sansila Kongan Kudimakta, Time United Club Nasu, as a water down Logani, a quick Sidri Masida Hanbalik and a quick Tonaga in a Chenagani with Tamzari. Sarugyakiba MP election Sarugyagani haina same sariba RK Somorendro alias Kaikuna Citizenship Amendment Bill gi matangda ruling amasung opposition party singna media da credit lawnaba hotnaba toklo bill asigi mayokta chapchana lepli haiba India government khangnabagi damak Manipur gi MP Mari amadi MLA Humfu Delhi da chatuna khongjang changsilu haike Manipur le MLA Humfu haitare adu MP Mari jiga Rajya Sabha gi Lok Sabha MP Mari je koi media da discussion award huna lei banataba moi humpu maplab chapiga center da jantra mantra dana phambiraga national news mem coverage issue sagat piraga adlan hobiu sida mata mangan birunu hayeng stangare Rajya Sabha bill pass togi dabaje aduni sida game sana biranu praja khun pamjabadi leader moina humpu mak ara chalaga dana phambiraga moi leader sina unabiraga ha bill pass todana bo huna bio sida political mileage tobiganu sina ko jari je matam naitre Haukiba January tang Nepal da Lok Sabha na pass taukiba Citizenship Amendment Bill lising ini tara taruk pu yaning da bafongdok poina Film Forum Manipur na sinduna miyam gyoba wakat mifam amangasi kay sampat lemajam lekay community hall da pangthokre Film gi lamda lairiba saknairaba miyoy kaya yauna chatakiba wakat mifam aduga mari lainana Film Forum Manipur gi Chairman S Mangol jauna phongdokkiba da Lok Sabha na pass taukiba bill asina mishing yamjadaba lamdam masigi yellow missingbo muthatnaba hotnabagi thawongni Loop Humfuna Bill asigi mayokta changsilakliba khongjang khudingmakta film gi lamda lairiba miyoy singnaso matam pumna makta sabatkani haike Citizen Amendment Bill 2016 asina karigumba ek onan heksana kiba matam dadi aikhoi nomadi soidana mut khiba yabagi phibam lakpasina masi sanadringai mamang de hona aikhoi si akiba phangna ILP sanna ba haiduna aikhoi yam kan honari bani madu kan honangi talaksida Citizen Amendment Bill haiba yamna sathiraba phuru masa amadi ira ilaini yot khiba yaba asuma bill ma mu Thazil Langna India government Honabase, Masako Yaningde, Hibasi, Film Paternity, the Lady by Koisu, Masiki Kongjang Sanction Germany, Loop Humputaruna, Amadi Satra Narul Kayana Sanction Kongjanga Sida, Matam Supada, Bilsiki Mayokta, Film Paternity, the Legeriba, Iko Kudimaksu, Adumak Saru Yaduna Legani. Ipsa Old Kakching CSO Singh Amadi Old Kakching Mera Paibi Singh Nasu Kakching Bazar de Leba Ibudau Nauhanlai Laikolda Wakat Mifam Chatake Kongjang Aduda JCL PSK Co Convener YK Dhiran USM Gi Secretary Organization NG Deva Amasung W Sekensu Sarukyake People Action for National Democratic Movement Pandamgi Nepal Subamapo Kumongi Thauram Nupilal Complex the Pangthokre Tharamadu Dalubasigi President Yumnamcha Dilip Kumar Kangleipaki Mairagi Chief Editor Wangkhemcha Samjai Kanglamai President Y Lerik Leima KIL gi President RK Sanahandi USM gi Vice President KHH Somorendro IPSA gi President Joy Chandra Konthaujam Akomlo ki President in charge Sanjit Soraisam CLK gi President CH Pakpi Chanu IPA ki President M Bablin Susarukya ke Yumnamcha Dilip Kumar na pandam na ngasi fawba USM gi saruk ama oina Manipur gi integrity ngak na ba issue kaya da amade Senja Thumja gi mayokta changsinduna lakle Citizenship Amendment Bill gi matang da thenglabasu thengna state government na all political party meeting kauduna lokhat agriba khongthang ase taramna oi masida khoi yaroi haina leithokpagi mahutta bill asigi mayokta punna lepmina ba changi haike ngarang tang kunga nipan da all political party gi mifam ama kawi Masi tasengmadi yamna thengabani yamna nganna all political party ki mifam ase kauraga hairiba adugi mathangda Manipur State Assembly gi special session ama phamu haibasi miyam gi ba apambo erambani adubu special session phamgi wafam di moi le khanagidre aduga hauji ta all political party ki mifam phamna honari hairiba seisida political party kharana yawba adu kharamana yawdaba masidi ekhogi wakhalda yamna penjade Yamna Amantoiba Motsi Pondoga Haidi Haining Punamak Ado, Minister government, Siga Pamin Narakanda, Masi Yaning de Pam de Haibasi, Masi active in the Pondo Bomazang.
North East India Development Party na Citizenship Amendment Bill gi mayokta chatharakhiba signature campaign ki ahanba tangka ki oina Manipur dagi miyoi lising yankhai Mizoram amadi Tripura ga pullaga miyoi lakh ama henbagi khutyek lawbo loshiladuna memorandum amaga loinana Prime Minister da pishilagani hairi Terada laiba party ki office pangthokpa ahanba tangka ki campaign loshinbagi thauramga mari lainana party sigi General Secretary Administration Wahingbam Khelendrana bill asi handoktriba fawbadi NEIDP na makhatana campaign chathaduna miyamga loinana khongjang kaya changsingani haike ngasi maktada more than 20,000 hena akoi signature campaign tawi aduna akoi as of now hauzik 50,000 plus ne akoi da signature campaign da akoi ngasi akoi gi public ki response amadi makoi yamna akoi gi pungning changkhona makoi na hariba akoi gi citizenship amendment bill se masigi mayuk te lai haibase makoi gi signature khuye kasi pipi duna akoi da kangan birei AMNSO SSUM Masad RSF AMPSUM gi volunteer singna bill lasna lamdamashigi miyam da sokhan gadaba sing mipum khuding khanganana ba pandam da motorbike rally ama kakching amadi Thobal district ki tongan mafam sing da chatkhre AMNSO gi general secretary Pusam Jadev Ahmad na bill asi thengnana ba hotna bada miyam punna saruk yaminase hojik leri balenga ashina bill asi sogatpagum toriba si pen de haike Laimanai Youth Club Yari Poknos Infoles ki manung chanba Laimanai Thongkhong Kaithel Machada Wakat Mifam Chathake Asuk Luraba Tangkak Ashida political party singna amana amada thangjinaduna leibagi matam natre miyamgi ihul khangna MLA humfu amadi MP Marina Delhi da chatuna takshin biu haire Jiri Development Organization Jiri Bamna Su Babu Parada Laiba Congress Office Mamangda Wakat Mifam Chathake Khongjang aduda Jimpal Kada Jiribam Branch PPANL Azaroda Amadi Maite Convention Jiribam na saruk yake Bill gi mayokta miyam na changsilagli ba khongjang asida punba Manipur huyan lalong lup na su sawatli haire Red Cross Society na lukrabi sing da piri ba mateng asina makogi punsida mangal amadi oiragani haina Manipur gi Governor Dr. Nazma Heptula na phungdokre Wafamasi International Committee of Red Cross amadi Indian Red Cross Society New Delhi anina sponsor tawduna ashagi mangal livelihood project ki makhada anirak shuba phase ki oina potche yengthokpagi thoram da phungdokhibane Palace Compound Laiba Lamyan Basangle the Pangtokiba Thorum Aduda Indian Red Cross Society Manipur State Branch ki Management Committee ki Chairman Dr. R.K. Nimai, Vice Chairman Narendra Ningomba Amadi, Honorary Secretary Dr. Y. Mohena Sarukyake. Governor na Makhatana Red Cross Society asi Miyobagi Seba da Kathokulaba Society Amani, Society asna Cultural, Social Amadi, Moral Activities Hengan Hananaba Khongthang Kayasu Paikhatlakle. Red Cross Society na Pragitigi Award Chaiting Tholakpada Kathokpa Amaga Loinana Miyamgi Seba Tauri Masi Pitribigi Mafam Sinba Thungna Magi Mathok Pangthokle Manipur State Branch asisu lepalaitana mathok pangthokpaga loinana asagi mangalgi project asigi makhada lukrabi singda makogi punsi nunga yaifana hingba ngamnanaba akanba thabak lokhatle Red Cross Society na project asigi makhada paikhatliba khongthang asina HIV cancer amadi armed conflict victim oihoraba lukrabi singda punsigi mangal amadi piba ngamlagani haike to the people and they have always been there to help in cash or time those in need even in difficult situations created by nature or man. I am greatly impressed today that the Manipur State Branch also is deeply engaged and remains committed in the furtherance of the noble goal of the society. The Red Cross Society Manipur Branch will also promote the livelihood project with similar activities in other districts of the state. Indian Red Cross Society Manipur State Branch के Management Committee के Chairman Dr. R.K. Nimaina Project asna chahi manga gi manungda khangatlaba beneficiary lukrabi chamangada kanaba pigadaba project ne hojik fawbada project asi chahi ani makai fare punna beneficiary chamaga taranithoi da kanaba fangankhre beneficiary amamamda lupa lising nifunipal fawbagi potlam mateng pire ngasi yenthokliba potlam si threat tara taruki oina beneficiary humbutarukta kanaba pibani masi Imphal East Imphal West Bishnupur amadi Thobal district ki manungda leiba khangatlaba beneficiary singda pibani Manipur gi walhoriba district singda su kanaba si fangangani haike
Bishnupur District Commando amasung 5/11 GR ge apunba team amana Bishnupur area da thiba humbugi thapak chathabada mangkhiba chahi 13 ki nupa macha ama kanbaga loinana angang phabada chenaba KNFN ge active member ama khotlaiga konana fare haire Fagalaba miyo esigi maming Saigonglan Haukip chahi kunmathoi apokpa laikhidraba onsai Haukip Galenkul IT Road tagini mangondagi pistol ama maru ama yarba magazine ama USA na saba rifle ama magazine ahumga konana maru humbudra taret fangle Fagalaba miyo khotlaiga konana Bishnupur police station da sinakre haire Mittai Maitai Singh Sadul Tribe listed Chananaba Sadul Tribe Demand Committee na Changsiliba Khongjang Yaningdaba Phongdoktuna Atsumgi meeting Makada Senapati Amadi Ukrulda Mahiroi Amadi Miyamna Yaningdaba Khongjang Changsin Kre Senapati District Students Association na Senapati da Khongjang Changsin Ke Taliba Demand Asina Ching Amadi Tamgi Marida Akaiba Oigani Mittai Lawn Constitution ge Nipal Suba Sadul da Chanba Haibase Chokhatpa Furup Amagi Khudamni Mittai na Sadul Tribe on ge Haibasi Tunglom da Hanba Khongthangni Haire Atsumgi meeting Makada Tangkul Katamnaus Saklong nasu Ukrul District Headquarter da Khongjang Changsen Ke Khongjang adu da Saruk Yakiba Atsumgi General Secretary AC Thotsona Ching amasung tamda leiba Mittai amasung tribal singi marakta history socially amadi economically chawna khenabalai Mittai singna ST da Chanba Haibasi Advisory Committee on SC ST Revision Lisingamaga Chamapan Humfu Taruk amasung Joint Committee of Parliament na piba criteria fulfill taude loinana Mittai Singh Sel Tumgi Lamdasu Chakotpa Furupni Mittai Singh ST Olakpada Tribal Singh da Chauba Safu Mapirakani Haike Kwa Kaithal Konjeng Lekai digi Mamit Udrabi Gangarani Kaubi Nupi Amana Macha Aniwa na Thaglambagi Waringarang ISTV News the report oina sandokraba matung dangase Chief Minister ki pautang matung ina Manaw Nupa and Rajendro alias Boyna banked medical staff amadi Kendragi BJP workers singa loinana mayumda chatuna sale Firol amadi Chana Thaknaba Potlam Tengbang oina pikre Manipur State Cooperative Bank ki Maikai digi Gangarani gi imungna loan gi senpam pamlabadi pinanaba sem sare haike Khongchat to the Yaukiba Janimski Medical Superintendent L. Ranbirna, Gangarani gi meeting lying laga Paba Yabra Yengnabagi Damak Nasidagi, Janimski expert Dr. Singatanaraga lying naba Pukat Lagani. CMH Tigi Makada Mungashigi Ana Ayek Europa Matamda, Mapung Fana Lang Bigi Togdang Logani Haike. Magi atay nap ka soktana khotana henjilakna ba hitak thabado henjilakpani khangde amani khangde ma mit u hidre kai to ya bagi ai moina specialist na tanaraga moina hairak petugi matungina magi hitak lang thakto toro matungda emit to badaka lerga na ngasidi khudong chadre adubu CMST gi akhoi khudong chaba mayam sidi akhoi na hosanda emit toro matungda phangbanina ngasimak akhoi emit toroni N. Rajendrona Machanupani gi Lyric Tambada Mateng Oinaba Thaurang Pakhatkani, Emung Asigi Hingjaba Yaba Lambi Fangnana Bohotnabada Pangba Yaba Mateng Pangani, Equigi Rakta Leiraga, Chara Henduna Siba Yaba Awaba Sing Government Asina Tengbang Sem Sare Haike, Saruk Yakiba BJP Nauria Pakang Lakpa Mandal gi President L. Indrajitna, Kudaki Oina Imung Asida Kajiktang Oirabasu Sentok Lambi Oinaba, Makogi Pukri Kajinduna Nganu Loibagi Togdang Mandal Logani. Gangarani gi yum housing for all gi makhada sagani Kendra gi MLA na Delhi dagi hek thoklakpaga Ujwala gi makhada gas connection piragani Mandal gi Maikai dagi imung asibu kannaba lofom thokpa thokdang logani haike National Sports University City Sanabagi Changpham Maru Oiba Lambi Oriba Sanjam Kuno Amadi Sanjam Chirangi Lambi Sembi Dabagi Matang Dangase Lamda Madongi Miyam na Wakat Mifam Chatakre Sanjam Chirang Community Hall the Chatakiba Wakat Mifam Aduda Chief Minister na Piramba Thajaba Manghan Bigano Nongjutha Laktringagi Mangoinana Lambi Sembi Haibana Chingba Play Card Sing Seasonake Wakat Mifam Adu Saruk Yarambi Kaunu Lema Chanura Lupki Secretary Haikam Ambrabati na Fongdorakpada Hokiba Lisingani Tara Taret ki June gi Kuntrada Chief Minister na Harau Thilgi Sports University Sanabagi Mafam Yangshin Balakpada Sanjam Kuno Amadi Sanjam Chirangi Lambi Asi Pumna Maktagi Hana Semjingani Haina Miyam da Thajaba Pirambani Chahi Ama Makai Helaba Fauba Ngasi Lambi Asi Semjinbagi Pibam Amatta Udri Hojik National Sports University Sabagi Thabak Paikhatpa Horakli Bashina Maram Oiduna Lambi Asi Ka Hena Sokchille Atuba Matamda Lambi Asi Semjin Bio Haike Mata Taurakta Sida Akui Masing Yampina Pawi Adu Karigumba Koidangasi Wakat from family Basida
mana thawoi bi tabidragadi aikoina miyamgi civil society organization miyamga khusamnaraga makhal makha kaya gi khongjang changjin jagani aduga loinana sport university sanabig damakta construction gi material phusalagli ba majak singdo aikoi thingane ba lambi अमरोमदा हौजिक नेशनल स्पोर्ट्स यूनिवर्सिटी की सेमगत सागतलिबा अमदी लंबिगी फीबम सेंजम खुनौ अमसुंग सेंजम चिरांग जॉइंट डेवलपमेंट ऑर्गेनाइजेशन अमदी नेशनल स्पोर्ट्स यूनिवर्सिटी हराउचल प्रोटेक्शन कमिटी की मियोइसिंगना हकथेंगना यंगशिनख्रे हौजिक ओरिबा फीबम असिगी मतंगदा सेंजम खुनौ अमसुंग सेंजम चिरांग जॉइंट डेवलपमेंट कमिटी की जॉइंट सेक्रेटरी डब्ल्यू जॉटिन मीटिंग फोंदोरकपदा हौजिक नेशनल स्पोर्ट्स यूनिवर्सिटी साबगी चथरिबा थबक असे मवोंग मरल तादबगी मथक्ता करंबा कांदा लोशिनगदबनो हाइबा ngamdre हिंदुस्तान स्टील वर्क्स कंस्ट्रक्शन लिमिटेड की मखादा सारंबदगी MS सिम्प्लेक्स प्रोजेक्ट लिमिटेड साबगी थबक तौरे हाइबगी वाफम लेरे अदुबो कंपनी असिदी मणिपुर की चौकत थौरांगी थबक कयादा मतम चंगना प्रोजेक्ट कया लोशिंदना लेबा मरमना लमदम अदोंगी प्रजासिंगना सुकपाम पामदे अतुबा मतमदा लेंगांगना मित्यंग चंगबिदुना नेशनल स्पोर्ट्स यूनिवर्सिटी लोइननबा अतोपा कंपनी अमदा सिनबियु हाइके ngasi yangshin badu da saruk yakiba national sports university harauchal protection committee ki working chairman I Ranjan na manipur da sagadoriba national sports university ki building construction athuba matamda saba hogadabani lisingani kun fawbagi manungda permanent campus ama loishin biduna chahi adumakta dagi academic session haunaba sarkar na sinbigadabani masida panthaduna leirabadi afapatagi daitya mari lainabasingna pugadabani National Sports University Sagadoriba Forum Aduga MOU sign amasu National Sports University Harauchal Protection Committee ga inagadabani University asi Sagadoriba Forum adugi sinmi singi ngak senbagi thabakso Protection Committee na pung kunmari chupna mateng pangan haina phongdokhe session jedi National Sports University Harauchal gi complex dai da academic session ase mapung phana honbang ngamnabai dangta masai dai da sarkarna mapung phaba mieng changaningi मरम अदुना अखोई तौरिबा थबक खुतो असिदैदा अखोई प्रजा सिंगी माइकेदगी यामना नुंगनांगबा हाइबा तारे मसिबु सागदोरिबा सारोइदोइबा करम मतम जैदैदा मसैदैदा सानरोइ मयामना हराउ मथोइ कादना हराउ थेलगी जगह सिदैदा लैगदगी हाइबी मंगलालदो मंगफाउंडरोइदरा हाइबगी मिपाइबा मा अखोइगी खुंजाउ हुम सिदैदा फाउजरे MSU MSF case amasung suk ke punba joint students coordination committee ga no bathau punana ba convener khankibaga loinana MSU gi president Manjit Sarang Thembo convener oina thau puragani loinana charge sinabagi thabakso February 3 da Manipur Press Club ta pangthokani haire paugi marak thatna temba breakama मणिपुर की अहम 24/7 लमजिंग कैपना मियाम की सेवादा लेजरी मणिपुर की डिस्ट्रिक्ट सिंह अमदी मपाल लमसिंग दा चननबगी बुक तौबियु लुहोंबगी अखनब डिस्काउंट सु पिजरी कांटेक्ट तौबिरउ 1800-102-7959 अमदी 8794613154 Notice the अहम in the National Housing Bank wholly owned by RBI की license पंक्रबा Ministry of Finance Department की Financial Services Government of India ना सरफासी Act 2002 की मखादा Financial Institute अमो इन सकंक्रबा प्रधानमंत्री आवास योजना Housing for all mission की मखादा subsidized loan पीबदा मांगजिल थारिबा पांचोबी Housing Finance Company Limited अमरी मसीगी subsidiary company सिंगे सिस्टर यावना पुन ब्रांच तरा होमदो यांगदुक जरे मियानो financial facilities सिंग लोबी नबनिंग सिंग जरे पांचोबी Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. W Square Bold Alcohol Free Perfume, 445 rupees only. Now in 10 fragrant variants. W Square, why wait? The Great Wedding Sale by Mobile Furniture. With the world-class infrastructure with multi-purpose outdoor hall,
kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Hangbiragani ima dairy da milking machines khutna sangom sumbagi awaba leiraroi yamna luna nana amadi hygienic oiba mawongda sangom sumba yaragadaba milking machines ungkhayamde dum san mari manga si dum sumbang ngam kawaga sangom hidokani hayo wafam leitre sida sangom sumbasina easy thoi hai se ko adum oide hari sangna dum jana dum thoi Just like Arjun, we love to let Vedika stay Vedika, Rian stay Rian, and Gia stay Gia. Because at Little Millennium, we make great efforts to preserve the uniqueness in every child so they can blossom just the way they are. And that is the first big step. Breaking matunda taram naukchiri hazima khata bapau. Tidim lambi gi saruk moiriba moirang lamkhai digi torbung fawbugi lambi asi lakliba February gi tang mari fawbugi manungda semjindrabade mathangi numit tang manga dagi moirang lamkhai digi torbung fawba ban tawbaga loinana makhal makha kya gi khongjang changsilagan hana ngase trong laubi awang community hall da pangthokpa civil society organization tara manga gi mifamna warep lokre Trong Laubi Youth Association Sinduna Pangthokiba mifam aduda apunba civil society moirang to torbung tidim road haiba committee ma semkre Ke Vidya Chandrabu chairman khanbaga loinana atai thaupugadaba miyoi kharasu khankre wangang khibasingna lengang nathuba matamda mityeng changbiyo amadi tang mari fawbugi manungda lambi sembiyo haiba wafam sing phongdoknakhe All Jiribam Road Transports Drivers Union and National Highway number 37 da drivers singi awaba koknanaba Kimthang Road Samjinkre Union ge General Secretary L Manitona Jiribam dagi kilometer taramathoirom chatlaga leiba Kimthang Road asidagi Barak Fawbugi manungda leiba fattabasing lambi the drivers singi khudung chadaba kharadang koknanaba samjinkhibani Mari Lainaba Authority na su lambi asi ningtina samjinduna drivers singi awaba kokhanbiyo haikhe Agriculture Technology Management Agency Infalis ki Block Technology Manager ki team na sinduna Sorok Atingbi Hill Ghat Jiribamda Beekeeping Farm ama hangdokre Jiri District Ladiba Thabak Fangdriba Naha Singh Ahal Angang Nupi Nupa Khaktana Sinfam Asida Hobby ama oina mai onchilaga ahenba income laknana bapandamda farm asi hangdokpani Highway Truck Owner Welfare Organization Jiribamda Saduna Thamliba Wet Brace Aina Yabani Haina Toina Fongdok Libasi, Laibak Tibani Haina, All Manipur Road Transport Drivers and Motor Workers Union ke General Secretary M. Anil na Fongdorakle. MZ Avenue de Laiba Union ke Office de Pangto Papau Gimifam Amada Mahakna Makhatana, Lambida Kata Thamduna Truck Amamamdage, Lupa Chani Khongat Naba Hotna Ribasi, Government na Miyeng Changduna, Ting Naba Hotna Drabade Akan Ba Iho Lakpayai Haide. Para Lambi Thongji Semandraga Makoina, Gari Singdagi. ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯐꯨꯔꯤꯀꯥꯎꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯃꯝꯅꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯇꯧꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛ ꯆꯃꯝꯅꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗꯤ ꯁ꯭ꯇꯦꯠ ꯏꯁꯨ ꯅꯠꯇꯦ ꯀꯩꯃꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯤꯁꯟꯅ ꯂꯥꯎꯕꯗꯤ ꯉꯁꯤ ꯃꯈꯣꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯒꯤ ꯅꯝꯐꯨꯗ ꯄꯩꯁꯥ ꯂꯧꯔꯒ ꯍꯣꯠꯅꯕꯁꯦ ꯃꯈꯣꯏꯅ ꯗꯨꯀꯥꯟ ꯍꯥꯡꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯝꯐꯨꯗ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯤ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅꯤ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤ RIMS ki Radio Diagnostics Department ki CT scan machine yakhidabana maram oiraga makha taba order ama thoktriba fawba CT scan tawkhiroi haire Youth Parliament Festival lising ani tara mapal ngairang Moirang College ki Golden Jubilee Auditorium Hall da pangthokre Mahiroi Nifu Romna Sarogyaduna pangthokiba thoram aduda hanagi Minister N Mangi hana ML oiramba M Petriviraj yauna tongan ba miyoi kyana sarogyakhe Hanagi Minister L Mangina Democracy Chatpa Leibak ama oiriba India ngasidi democracy ki wan thok leiraktre Citizenship Amendment Bill Lok Sabha da pass tokibasi Bharat ki Constitution ki mayoktani pangthokliba Youth Parliament asi Mahiroi Singda wakhal loksing pibata natana hojik leiriba Manipur ki fiba masida yamna matam chaba amani haike Hindu dharma chatpa Jain dharma Buddhi dharma chatpa Parsia oiba adu makang singadudi Jai taru Bharat Janga India city
citizen of the Muslim India religion based on the Bharat Samvidhan, I the constitution citizen amendment bill Bharat constitution my Tidim ground ki konjeng lekai taba lambi local MLA na sem ni haina nung thajilam laga lep ki badagi uful na laina tina pokhan ba yaba fibam lak padagi miyam hauraktuna lambi thingjilaga khongjang changsin khre lamdam dugi miyoi amana sigumba MLA gi thong asi pende lambi asi chahi tarani thoi rom sembidana lakpani athuba matamda black top tawna ba thorang lokhatrabadi makhal kya gi khongjang changsilagani black top tawdriba fawba lambi thingbagi khongjang su handokloi haire amta leibang amdra ko sor honbu amdra ko esmai brena to khoi naraka tore angang degi ko degi nupi angang loina mok khoi anaba mo ore wa se athu matam da khoi mari rina ba kenona khoi koila ji thabi hoina khoi na adu haje gena tawjabni ado khoi ngasi kari gumba koila thabi rak tar ga di thadi bo khoi swaina ban ju tawjargani na khoi lepsare khoi biya jona Kaithel Fambi Singi Card Khara Lana Sare Haribasi Aranba Wafamni Sakiba Laiti Haina IMC gi Mayor Lokeshwar na Fungdorakle IMC the Pangthopa Paumi Singa Unaba Amada Mahakna Makhatana temporary market the famliba singa sidagi littering fee launanaba card asi sakibani card asi lisingani tara nipalge April kuntrada IMC ge house ki mifam na warep laukibani card sabagi matangda paisa lawi haibasi mahak knowledge leite karigumba lauramba leirabadi thigatkani amaromda Imphal manungda leiriba parking singasi TRPC ki oina approve torba parking khara tawdaba khara yauri TRPC na approve tawdrabasu IMC da fund adumak lakle gari thamba matamda fee lobagi mawong mataw athuba matamda IMC gi mifam pangthoklaga amuk lepthoklagani haike phamiba moisingsidagi littering card fee lawsi haidana madugi card ama sagibani madugi sagibagi resolution jina April date kuntra da phamgiba koigi special normal meeting aduda resolution logibani parking gi problem toina parking da mitabo oina uhalisi parking ai je dia maru nen thamjai koigi Imphal municipal corporation knowledge laitaba jaga da parking tormagadi akoida complaint tawbiro akoi matik chaba action lokochage Chehi Chaniga Maudra Suba Puyamai Thakibagi Palan Thorom Garang International Observation Committee on Puyamai Thaba ICOP Kanglei Pak Amadi Maite National Front MNF na Sinduna Khangaboktalaiba Manjor Multipurpose Research Center and Unity Park the Pangthokre Kanglagi Uttra Sanglen Mamangda Matamdugi Layoi Kraba Ipa Ipo Maichou Maino Singda Hikat Lekat Tamduna Mang Kraba Puyagi Wari Likun Sing Ngasigi Mirolda Hanjin Hanaba Puya Mikon Bagi Thoram Pangthoke Thoram adugi tungda khangabokta pangthokiba mapung oiba thoram aduda Manipur gi ningthau laisemba sana jawba ICOP ki convener Namoijam Tomba Tangkhul Naga Wunglaulong gi vice president Kangsung Tinishan yauna tongan baluf kaya gi luchingbi singna saruk yakiba thoram aduda Chingmi Tami Nungshilipul award lisingani tara mapal gi mana Ukhrul district ki hunfunda laiba HA Alailung Tangkhulda amasung Maichou Ningsing award na kainau da laiba takhelambam amubida ningthau laisemba sana jawbana khutsin Thoramduda Ningthau Lesemba Sana Jawbana Ngasigi Mirol na amat oina punshinaduna Tungi Mirol Singda Nunga Yaifaba Tangdu Laitaba Manipura Masinaram si haike Aduga aronga ekoi hokro puari nising bedo madu ekoi smaila tawre lagi madu wahandu nairon adu ekoi pami aduga ma ipa ipu singura thambiraga sing tampumba yamna nuksinaga amato ebagi aduga ekoi thawnaga lena leba ga me ramba aduga ekoi matamdi ipa ipu singi wakhalongo aside ekoi sumadu khudung ilasi Ramgailong Khulgi Ahanba Women's Day gi thoram ngasi Ramgailong Public Ground the Pangthokre Peace and Unity Highway theme the Pangthokiba thoram aduda Manipur State Disaster Management Authority gi Vice Chairman Adim Pamai P Tabitha Dangmai Ramgailong Women Society gi President T Ani Kamai Amadi Village Authority gi Chairman Jangpu Dangmai na chingba miyoy kyana saruk yake
थौरमगा मरी लेना कबुई जाति की नाट के जगोई इसे कयासु पांगथोखे थौरम अदुदा चीफ गेस्ट इन सरुक याकिबा वाइस चेयरमैन मणिपुर स्टेट डिजास्टर मैनेजमेंट अथॉरिटी अदिम पानमैना मियोइबा हाइबसी ईश्वर की थौजाल याउदना मपुंग फाबा मियोइबा अमा हाइबदु ओइबा ngamloi ngasi manipur da chingtam nungshi chanana laiminari basida kabui jati singya choba thodang lei lamdam masida santi amadi chokhatpa purakna bahotna bada kabui jati singna lambi ama oibiu haina phongdokhe koina pullaga unity day oiraga tongan mamafam khun kya dage na lapraga khundaba khun oikhrabasu na koina unity day women singna puthok le hairaga नखोइना जगोई सारना कया अमा तौरगा पैसा खोंगतना कुमहाई सिगी दमकता नखोइना मपुंग फानियाई तौबा मतमदा फजबा जगोई कया अमा साखिबा वारी अदुमसु कया अमा ताखरे April thada pangthokani panariba Lok Sabha Mikhalga mari lainana Janata Dal United Manipur gi Mikhal gi campaign Wangjing Tentha Kendra gi Langathil mamang lekai da pangthokre JDU Manipur gi President Nungkhampau title na Congress da chahi kaya thajaba thamluba mangkhibadagi BJP da thajaba amuk thamduna leibak sinaru rabanga side miyam gi khandaba makoi gi thabak thawong singna makoi da miyam na thajaba ngamdre maram aduna handaki Lok Sabha Mikhal asada inner amasung outer animakta party sigi mihu thadoknaba firep laure haire he na huisal khongadi mayam loina muk ngarang chat kowri bodwane kowragadi tana horaga Lok Sabha da puthok pase akhoi thingba ngamda ba yai adubo akhoi gi sok tana ba amendment ama hapchan ho sai ri do akhoi na haige do so moi khangmane ba khangmadagi changjaba unaba pirak tri bane ba manu matam da kitang to horagadi JPC gi level select committee chatlamda amen chat hap horagadi ngasi si thu oi More Commando na More de Leba Yafabi Hotel ki room number 7 dagi miyoi ani lupa lakh nipal henbagi heroin powder gram marfu nipan henbaga kona na fare haire farba miyoi ani adudi thokchom Vikram Singh jai kulumdoi basikong water supply manak dagini atopa man ahong sangbam naucha mitai chahi tara mapal basikong kidnap panung dagini makoi ani fagalaba polam single loina na More police ta sinakre Chatkiba January ki tang kun tarukta Chief Minister ki Haksel Card Sabaga Mari Lainana Imphal West ki SP na Wahengbam Sophia Kobi Bisnupur Ward number 5 tagi nupi ama Langol dagi fare haikiba do hairiba nupi asi Bisnupur Ward number 5 te laiti haina Women Social Development Organization ki General Secretary Wahengbam Amina na phongdokre Police na masigi matang da thuba matamda miyam da sengdok piu haike One number 5 ta haiba asigi mahaki alasanka voter list thigaluba matamda haiba asi magi mai lena ba document kaigumba amatalente police department gi mai kaidagi asumarang thidokpira ganda asengwalang nalajing adu puthokpi Pradhan Mantri Krisi Sinchai Yojana ki makha de Imphal District ki khangatlaba lomi tara nithoida ising China na ba pump set yenthokre District Agriculture Office Imphal na sinduna porom patalaiba office da pangthokiba sprinkler set yenthokpagi thoram aduda DAOTH Joy scheme asigi nodal officer Thiam Dilip SDOA Nandakumar su sarukya ke set asi fungible lomi singna khudong chaba asi launana ba District Agriculture Office da lakpio haire Desam Johnston Higher Secondary School Unit Council lisingani tara mapal lisingani kun nauna thau punana ba miyoi tara nithoi khankre ahaibam anilbu president kharibam Ashishpu Secretary General oina khankre haire amaromda Southeast Asia Cultural Organization SICO ithai masaloition ki thau punana ba miyoi kun nithoi khanduna wasak laukre pisak laishram president Secretary General oina khuraijam Rajan Parahenba khankre Maring Naga Baptist Association Sinduna Maring Furuki Anisuba Triennial Fellowship Meet Waithau Funlal Maring Khul the Pangtokre Thoramashida Nagaland Delhi Yauna Association Asigi Full-Fledged Church Yankai Nepal Amasung Fellowship Church Nepal na Saruk Yare Maring Naga Baptist Association Executive Secretary K Moses Maring na chahi ahum khudingi pangthokpa mifam asina nungsi chanaba amana amabu mateng pangnaduna nunga yaifaba punsi mahing ama purakna bagi wakhalol da pangthokpani haike Chatpa abaja aikoi ithau ama ureana aikoi lojar ngasi ki theme asi Christ our vision and mission haina aikoi pangthok chabani ishor bu thajab gi lambi si mapung na aikoi thoi gi lambi da ing thatap thaba aduga harau ngai na panmina ba aduga yamna ing na tapna panmina ba wapau se khoi maro na mapung na sandokpani
Center for Cooperative Management Manipur State Cooperative Union Lampel Partner Sinduna Nahasingi Numid Humni Chathagadaba Leadership Development Program Ama Union Asigi Training Hold the Hokre Tharamaduda Union ki President L Tom Pisak Vice President Valley Gina Potsangbam Managing Body ki Member W Amutombi CEO I Iboyamasu Sarukyake Manipur Lengatna Government ki School Singda Quality Education Piragani Hana Laurabasu Government ki School Singda Matik Chaba Infrastructure Laitabana Mahiroi Singda Chawna Khudong Chadaba Mayok Nahali Haina Churachandpur District ki Manung Chanalaiba Sagang Higher Secondary School ki Management Committee ki Secretary Lankomang Sartona Paumi Singda Fungdokre Magna Makha Taraduna Lisingani Tara Marida Matamdugi Lengakna High School dagi Higher Secondary ki Thakta Upgrade Tauramlaba School ase Haujik Supnatage Science ki Lecture Taruk Amasung Arts ki Oja Amakhak Leire Masida Sunatana School asigi Award Apa Structure Kaya Laibana Mahiroi Singda Chawna Khudong Chadaba Mayok Nare Lenga ki Mari Lainaba Singa Thuba Matamda Medyang Changduna School asigi Award Apa Sing Mention Bio Haike Athu Matamda Happy Raga what even infrastructure things low in Shuna Tambiraga Matang 2019 the admission she hang han bidona anong na tamagi bangang sing sige amuk handa mopunshi mangda na ba gedamagta o yujik lai riba sakarda aina apil tawjari Haujik Sanabagi Pau Jiribam Higher Secondary School Playground the Chathariba Kunipal Suba KC Malik Memorial Football Tournament King Asi Sanakiba match da New Life Club na RYC bu goal taruk amada maithiba pikre Hayeng ahanba match oina Khasi Youth Club amadi PSG ani suba match da NYC amasung FC Kangalung sanagani February Tara Mangadigi Taranipal Fawbagi West Bengal the Pangtokadaba Junior Boys and Girls Kabaddi Championship the Sarukyana Bagi Trial Selection Ama Moirang Kampu Panchat Ground the February Ama the Pangtoklagani Sarukyaning Masingna Masa Masagi Aadhar Card Puraga Lakna Bakangale Max Sports Academy Ukrulna Thau Sports Complex the Numinini Chatharakiba Chahi Tara Humdoi Amasung Tara Manga Makage Trial Fal Lauktokre Chahi Tara Manga Makagida Sanaroi Tara Mari Amasung Tara Humdoi Makagida Sanaroi Tara Mapalgiming Lauktokre Makatana Sanabagi Pau Sports Journalist Boya Ning Tauzam the Gifampigani All Manipur Football Association Sinduna Thasi Tang Kunipal Lagi Manipur ki Marsak Narba Team Kuntra Matoina Saruk Yaduna Kumalamba Artificial Dub Ground Satariba Sahi Sigi Humpu Matoi Super Sar Sursan Singh KCSI CBE Memorial Football Tournament ki Ngasi Sanakiba Ahanba Mersa KPSC Kaksingna ICUSO Senapati Gol Maria Amada Maitiba PK Match Sida Mai Pakiba KPSC Kaksingi Gol Singadu Ice Sital Ice Druba TS Abinats Amadi KSS Taisana Merski Kuntram de Shuba Kuntra Tres Suba Nifu Suba Amadi Yankai Suba Minita Sankibani Merch Sida Mighty Kiba ICUSO Senapati Amatangarba Gol Aduna Emmanuel na Merski Kuntra Mapal Suba Minita Sanki Merch Sida ICUSO Senapati ki AB Marinung Bauda Merch Conduct Kiba Refrina Yellow Card Utki League Asigi Anisuba Merski Sanakibada Nako Nabun Mapalna GSC Sursan Purbu Gol Ahumamada Mighty Pikre Nako Nabun Mapalgi Mai Pakibi Gol Singadu Y Ankes na Merski Humputra Mapal Subamadi Maripumari Subaminita Gol Ani Sanki Atopa Gol Aduna NG Rahulna Merski Apimatamgi Ahapa Minute Mangada Sankibani Merch Sida Mighty Kiba GSC Sursan Purge Matangarbu Goladu Pakongam Haukipna Merski Mapal Subaminita Sanki Merch Sidasu GSC Sursan Purgi Sanaroi Ice Paulin Zel Gaite Paulin Land Kongsaida Merch Conduct Tokiba Refina Yellow Card Utki Satariba League Asigi Haying Ayupung Taramatui Makai Tabada Ahanba Mersoina LYCC Sandel Lamadi Rao Impal Iska Sanagani Anisuba Merch Nungtilpung Amamakai Tabada NCC Impal West Samadi UBSA Kaksinga Sanagani Mingan Club Sajing Awang Likaina MRC Sajing Mining Khombu Maitiba Piduna Sahi Sigi Kuntra Subalangtabal Kendra Interclub Sports Mitki Football Masanagi Champion Oikre
Sajing inat kanbalumna sinduna mamang sahigi December tang kunmanga dagi tim taramathoy na grup ani thongna khaiduktuna sajing kangjibung da chatharakiba kuntra subolang tabal kendra interclub sports meet ki football masana ngasi loisan khre loisan bagi thoramda minister Karam Syam Sikal Lilong Chasing vice president Horambam Sasi Standard Robert Higher Secondary School Kanchipur ki principal PIS Landhoni amadi Indian Medical Association ki president senior consultant pediatrician ISRC Dr. Laisham Shankumar na Thoramba Pusing Oiki Satharaki ba tournament asigi ngasi sanaki ba roiba match Mingan Club Sajing awang lekai na MRC Sajing Mareng Kongbu gol ani sinoda maiti piduna champion oiki bani Mingan Club Sajing awang lekai gi mai pakhibi gol ani edu and laingak pana match ki tare subamadi humpunipal subaminita sanki match asida Mingan Club Sajing awang lekai gi sanaroi L Bisorjit amadi MRC Sajing Mareng Kongi sanaroi L Open da match conduct tokiba referee na match ki control di subamadi match ki humpumanga subaminita red card utuna field gi mapan thohan ki match asidasu MRC Sajing Mareng Kongi sanaroi L naubada match conduct tokiba referee na yellow card utki ngasi loisan bigi thorong gamari lenana mamang sahi gi katak tapang thokiba taramanga suba cadet national fencing championship ta gold medal lorkhrabi Khushbu Rani Laisramda sillilangi basingi maikai digi khodol pot piduna pungning thagot Satharki pa football masana asigi champion oikiba Mingan Club Sajing awang lekai da lupa lising kun runners up ta kiba MRC Sajing Mareng Khong da lupa lising tara thormapu singna khusin nakhi pangthokiba masana asida Mingan Club Sajing awang lekai gi L nganbana best goalkeeper gi mana MRC Sajing Mareng Khong gi ke Naresh na best player gi mana LKCC langthabal khawpum gi G nanaubana highest scorer gi mana ta duna sel gi mateng pikhi Satarakiba masana asida CWC Lilong Sajing mamalekai na best discipline team ta khre ngasi loisan gi thorunga mari lenana minister Karam Syam na phongdo khibada sanaroi singna thaksi khasi naina sanarbadi masak naiba sanaroi ama soida oibung gangbani haiba wafam sing phongdokhi Delhi ki Nehru Park la iba tu gym mama ngasi mga tarani gi manuda koi na organi moi transport kai da loi sit tawre adun angang sing isan sagi park ta obri mota sira sanjal laga adun minat mga tara moi na sanan mamunda sanaba yawi kurong jaw duma koi na phangagati ni haiba du mai mayang nim phon da thamjari Langthabal Sporting Club Langthabal Mantingkong makhalaikai na sinduna tha sigi tang kundegi tim kunna grumari thongna khaidoktuna Langthabal Public Ground Langthabal Mantingkong makhalaikai da sathariba ani suba haibok T20 cricket tournament ki ngasi sanakiba ahanba match ta YWC Langthabal na KSDO kyangwaibu wicket nipal da maitiba pikre match asida KSDO kyangwai na toss ngamduna ahanba batting tokibada apiba over kunda wicket taruk turaga run samaga sumna tarekhak lokhi masigi pakhumda ani suba batting tokiba YWC Langthabal na over tarani thirga ball anida wicket amakhak turaga apiba target adu yauduna match asi mai pakhibani match asida YWC Langthabal gi sanaroi Praplo Manina ball kunthama paldaran yakhani pal loduna man of the match takhre tournament asigi ani suba match ki sanakibada all amin lilongna model club singa makhabu ran konipal da maitiba pikhi match asida all amin lilongna toss ngamduna ahanba batting tokibada apiba over kunda wicket taruk turaga ran samaga kunthra mari lokhi masigi pakhumda ani suba batting tokiba model club singa makhana over taranipal ga ball mari da wicket loina turaga ran samaga subna tarukhak loduna match asi maithi khibani match asida su all amin lilongi albasis na ball ni putaruk taran yakhani thoi loduna man of the match takhi Sathariba tournament asigi hayeng ahanba match oina Southern Sporting Union Singjamai amadi Force Khetri Gauga sanagani ani suba match ta Riz Nagama Palamadi MBCA ga sanagani Imphal West District Football Association na sinduna tha sigitang kulhumdoi degi team tarani thoina grubani thongna khaidoktuna Pamjal Ground Pasoi da sathariba ani suba S6 Mani Sharma Memorial Third Division Football League ki ngasi sanakiba ahanba match ta MYC Maharabina CYLC Pisum Singa Matakpu Gol Nipal Amada Maitiba Piki match asida mai pakiba MIC Maharabi ki gol singadu o malem na gol manga amadi K Krishna Mohana gol ani sankhi atopa gol aduna L Johnson na sankhi bani match asida mai tikiba CYLC Pisum Singa Mataki amatangarba gol adu L Sujakanta na sankhi bani
लीग असिगी अनिसुबा मैच की सानखिबदा KYC नॉर्थ खोरखुलना FC इम्फाल मयाई कोइबु गोल अमा सिनोदा माइथिबु पिख्रे मैच असिदा माइ पाखिबा KYC नॉर्थ खोरखुल की गोल अदु K दयानंदना सनखिबनी मणिपुर सरकार की डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स की मियंग मखादा सही सुपर लेपल लेतना स्टेट असिदगी अफबा सानरोई मसिंग लेपतना पुथोकनबगी पांडम अमगा लोइनना सथरिबा रेगुलर कोचिंग सेंटर RCC की मसाना कुंतरु की नुपा अमदी नुपी मसिंग यालबा सानरोइसिंग मखोइबु तंबी तापिरिबा कोच सिंगना सिटीजनशिप एमेंडमेंट बिल बु कन्न यानिंगदबा फोंदोक्तुना वाकत मिफम सथखरे ngasi coaching center asigi masing yamlaba sanaroi singna Khumul Lampak Sports Complex leba Youth Affairs and Sports Department ki office gate mamangda bill asigi mayokta yaning da slogan lauduna wakan mifam asi sathakibani withdraw CAB save the indigenous people of Manipur include one clause for protection of indigenous people of Northeast state. Remember, Manipur is a independent kingdom before merger agreement. Haina satakhiba wakan mifam asida saru yakiba sanaroi amana phongdokibada. Audagi laiba school singasu chhatra mayam ho kun lambi sokdala chatna bam thingnai audagi kharaman ga thian imam mayam chatna bam thingnai adu mayam gi yaning de haiba ma laina sida khoi gi RCC Khumul Lampak ki sport player mayam na punjalaga Benda sibu yaning de withdraw to bi waina ko na sida support to bogi ihoma to bi ko lebak si makok khongba leiba ko ni moina panjara da siam sida magi na kong na ta bo oduna lebak si ko ji hai bill si withdraw to bo ji Thakachiri boyai hojinga si nomagi oikiba ingasa gi pau taminase Environment Directorate की फंकिबा ngasi goikiba inga sa amadi nujugi pauda khwaidagi sakiba Celsius degree 36.8 khwaidagi ingba Celsius degree 9.3 nuksita yawising manilgi sang maximum da sa Manipur 13.0 ani minimum da sa da 13.4 ama oiki ngasigi nong sukibagi sang 3.0 ni Loshilakpada Lobby Rasi Editor's Choice. ISTV News ki ngasigi Editor's Choice da Congress Amadeti Party Kharana All Manipur Political Party meeting da yaudabagi matang da government ki maikai degi nungai taba phongdok pamadi Congress ki maikai degi sengdok wafam sing. Main opposition oina leiriba Congress Party na leiba ki luraba tanja issues raised ngasi gi political party mayam loina ma formal invitation pira thaja matamsira Congress MPP amani Janata Dal United lakpide maru oina Congress ri yamna main role lobiraba aduga Rajya Sabha so 50 MP leba MP yankhai leba aduma major player oigadoriba aduma party amana ngasi leiba ki luraba issue amda lakpida ba se yamna laibak thiningai oi akoi praja mayam gi koin haijene modi politics na tongana thambaga sigumo issue de di akoi punna tanam naraga akoi larger interest koi wisdom je puthoga akoi praja gi tamang tawina ga dawni haina khanjai leiriba state government sina all political party ki meeting kawbudo moina adum matam gi ngangduna deleng tactics haigadra kari haini akoi di bill sina akoi da karimta akoi state sina karimta so loy soktana ba bill sida close ama hapan gani court kane haibana chingba madu akoi di sukta thajadaba adana tawgadoiba all political party ki meeting se kanadabada futile exercise oigani kanararoi the cry the close kari close northeast aduga particularly Manipur so alloy haina pass Lok Sabha da pass tawgrabdu cry the close hapkani Haujerabada maroiba pau amukahna Political Party Taramathogi Mihu Tarahumdoi Citizenship Amendment Bill gi takshiluna badeligi damak infal thadokre Manipur ki Congress MLA Singh ex Chief Minister Okram Ibo bina luchingduna Delhi de chatlaga Citizenship Amendment Bill Rajya Sabha da pass tawhandana ba party ki luchingba Singh da taknagadaure
Amasong Citizenship Amendment Bill gi mayokta hayeng Manipur gi mafam sinba thongna numidangda maira gi khongchat chatkadawri. Ngasi gi na IS TV na pijaba pau matanga share losinjare bideng tabiri basingi mafam dagi kaine athang nijari pinabirase.